Naga amadi Kuki singi marakta muknaba thoktuna hana sunabagi thogdok leptana chathandarakli ngasi chu Kangpopi district ki Konsakhul Liangmai Naga village ki khunja singda Kuki Militant singna ambush tawrakpada khunja ani asok apan nanglei mioi ama mafung khangdana leiri thogdok asi ngasi ayu pung 12 rum tarakpada thokibani impact news na phongba pauda Konsakhul yongna tingliba ising pipe kakthalambadagi samba chatpada hariba thogdok asi nangkibani hairi soklab mioi adugi mami Kachiaklung Chawang amasung Manonbo abon mai kawi hairi soklaba Kachiaklung Chawangi khut ki pambomda nongui maruna panbadagi soki aduga mafung khangdana leiriba mioi aduna Panggang lagbo kawi hairi amaromda Konsakhul gi khunja singda chatharkaba ambush adu lengaka su chatnariba Kuki lalholub Kuki National Front KNFP gi kangbuna Konsakhul ga yumthangnariba Lailon Kuki village ki khunja singa loktuna duna chatharkibane haina maike kayadagi maral sirakli aduba hojik phawgi oina thogdok asi karamba lupna chatharkibano haibagi chapchaba report khangba ngamdri panbayabadi Kuki singna fazin kibadagi ngasi phawba mafum khangdana leiriba Naga micham thadoraktabagi mayukta Naga amani Kuki ki marakta chawna mukna bathokli bani